North Eastern Council ki humbutara nithoi suba Plenary Session asina North East leiriba Meeyamgi Punsida Achouba Mangal shoidana piba ngamlagani haina Manipur ki Chief Minister Nongthombam Biren phongdorakli. Wafam asi Tripuragi konong Agartalada numinini chupna chathagadaba NEC ki humbutara nithoi suba Plenary Session ngasi Union Home Minister Amit Shah na chair lauraga haudoki baduga mari lainana mahangna phongdorakpanei. Plenary Session aduda saru yariba Chief Minister N Biren mahaki social media account ta thagalakpa warol amana hai NEC ki chairman su oiriba Union Home Minister Amit Shah na chair lauraga ngasidagi haudokliba NEC ki Plenary Session asina North East region da leiriba Meeyamgi punsi mahingda chauna awonba ama purakpa ngamlagani. Session asigi sarugama oina yauriba discussion singdagi laurakpa warepna region ase chakot lambida puraktuna Meeyamgi tungi punsida Achouba Mangal shoidana pigani haibagi thajaba chauna lai. North East ki state singda paikhaliba tongan ba chakot thaurangi thabak thauram sing Plenary Session asida kumna review tauki loinana kumjali singani nifu taret faubugi manungda Viksit Bharat ama ohenabagi pandam ado phangnabagi damak region asida Achouba awonba ama puraknabagi damak paikhatba thaurang singsu kumna khanani naki. North East region ase India gi lanthumgi lairembini haina singtharibane. Mitiyeng sana ubangamba Prime Minister Narendra Modi na region asigi damak Act Fast amasong Act First ta mitiyeng thamduna thabak thauram kaya paikhatle. Khongthang sing asi maruoina North East region gi connectivity chawkhat khongthang da mangjul thaba amasong region asida leiriba mipum khudingmak empower taunabane. Amaromda North East ki state sing hena chawkhanabagi damak Union Home Minister Amit Shah amasong Donor Minister Jyotir Aditya Scindia kathokpa maga loinana thabak thauram kaya paikhalakpa si aikhoigi oinadi laibak phabani haina Chief Minister Nongthombam Biren gi warol aduna makhatari. Amaromda NEC gi humbutara nithoi suba Plenary Session haudokpa duda Union Home Minister Amit Shah na North East State Nipan gi Chief Minister singi pukning chingsiladuna hai India dagi mayai kaba nisagi potlam maru phangna muthatnabagi pandam thamliba sida North East State singi achouba thodang lai. North East region ga tainariba international borders singdagi mayai kaba nisagi potlam pushilakpa se mapung phana lakshinaba honasi maramaduna region asigi governor amasung Chief Minister singna mayai kaba nisagi potlam maru phangna manghanabagi dama district level committee sing mapangal lainaba honabiu haina Union Home Minister Amit Shah na appeal tauki.